ai sai non lami onai haidra baina ha ai lami onai haidra ba nong hai lami onai ba hati kadi kai na dutia school do paji baini baba telong ka sa dong ni baba oh no school da gini kon to rame english school cha tayar roi ai di dress amat laitre我这principal那还都不一样个呢。呀，到底该弄多少？俺个拿的呢，人家今年没去的。我这学2023年过，马年的。啊都2022的过，俺那不给去过，我那拍个吧，就俺那不得来着我说。哦，俺这还给他谈着了。啊都俺这拿货到了的，我咱 Expo 云南个啥？哎，俺们的。啊对，这还给他谈嘞。我他比如过啥？哦。哦，都第就老不得这多来的，啊都这路给就，俺这还应个东他在那个过。我这随便个弄过。哦，都就我在他们这里。我在那个俺来怕当比的对，呀对吧？其实所有那点，那当比在那边呢，啊可以嘛当，那不啦，那他的当嘛，我是嘛当那说怕的，帮嘛当嘛，我俺是拧的呢不是？我咋个呢？俺当比如了，我搞你们吧。哇，啊可以嘛当那个头没的过，是个怕的东西是。回来吧，姐姐过，记着的。이봉아，자 돈 봐， 자 돈 봐， 爸爸，哦，老孙那么大，哦，爸爸，我去了，我来给爸爸，会不爸？爸爸那个我就找不来，都买了买工具，啊，找不来嘛，你看看，啊，找不来嘛你，哎，爸爸，我找给。爸爸，来吧，懂吧？老的老孙的了，老，哎来吧，那老呢？爸爸，啊，找不这个来爸爸，这里也找不着你干的着呢。我是คนได้คนตอรอแม่มีนะจับเลยวันนี้นะชานะวันนี้ลากันดิสิอยู่ดินี่งานเนี่ยตาได้ไม่ถูกงานนี่ไม่ใช่โอ้เราคนได้กินเนี่ยคนตอรอแม่เฮงดิสคูลจะตายร้อยไอ้ดิเดรสอามันจะเลยเตะอ่ะหาในดูเลยตระวมบ่หาในดูเลยมั่วเลยไม่มั่วเลยอ่ะสุดๆจะโลโอ้ที่ป้าเราผมตูบีระดมนี่อ่ะดูไอ้ยังงี้ดิอามันจะสู้หรอจะเราดูเลยหรอไอ้ยังงี้ชูระกุมกี่หาเนี่ยมั่วไปโดนลีลาจะละโอ้จะโลไอ้ยังเฮงดิสคูลจะตายร้อยก็咱看了刚才跟这都说，可以不吧？都用呢，啊个，关都基本都搞了嘛，你们都，啊个，你都用呢，莫怪你个，我你强也不是，啊都干哪了？俺你抬着对面不是哟，棒，莫摆我一讲就把你抬着对不是，怪嘛啷子？我你妈你强也不是。哎，만나봐 시다 사무라이 타범에 여보니 아 사무라이도다 권떡에 행디 거의 사무라이가 이 순자민하게 ano ne mu ठीक है थाई ने का ano si de ah hello kana ai 사무라이 마마나버네 oh lagi bne 아 저 사무라이 amto pahallo oh ho pahalake Hei, jangan lupa, samurai yang tahu. oh sidam telau ne he oh ngata pahalake Kenapa bapak? kenu ne ai hama pahalake he ne Kalau bapak, kenu ne cai ko pahalake bo bapak, jangan kau sakit dong nih bapak. kari si uciri tilang ka sadoi ba Satu nih bapak. nang tilang ka sauni he tu de Satu nih bapak. Bapak, aeroplane tahu di mana saya bapak? Jangan kau salah dulu, sahabat ya bapak. Tuh nggak satu nih bapak. ai san pa si mo ko tilai ba jani ne si ai ni po ne have sab chai nang Bapak nang, ini handle keren kamu loh nih bapak nang. Yang tinggi nih bapak. si sidam mu thita ba na mana bo ma le control polisi pai si Muji lo. Halo? taubiya Muji dah muji. 아 하인덕이 스kun가야니 하이네 아 오자분 시바나 하이럭과 콜마바다 Cuma telik di itu. 드레스 데 아이주 하나기 아무퍼도 아주 셔라 쳤고 아 아무퍼 칠라가 쳤번나고 아함be 쳤퍼디 아무퍼 칠퍼 쳤라가 나고
ꯑꯃꯨꯛꯄ ꯁꯦꯠꯄꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯑꯃꯨꯕꯁꯨ ꯂꯩꯇꯦ ꯏꯇꯥꯎ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯚꯥꯏ ꯚꯥꯏ ꯑꯗꯨꯗꯤ ꯌꯥꯅꯤ ꯚꯥꯏ ꯑꯇꯠꯄꯗꯨ ꯁꯦꯠꯄꯅ ꯍꯦꯟꯅ ꯐꯖꯕꯅꯦ ꯑꯍꯥꯟꯕ ꯀꯥꯕꯒꯤꯗꯤꯀꯣ ꯑꯃꯣꯠꯄ ꯑꯊꯤꯕ ꯁꯦꯠꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯑꯣꯖꯥꯅ ꯐꯤꯗꯒ ꯄꯤꯔꯛꯇꯣꯏꯖꯥꯠꯅꯤ ꯏꯇꯥꯎ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯅꯕ ꯀ꯭ꯋꯥꯅꯤ ꯍꯌꯦꯡ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯏ ꯁꯦꯒꯥꯏꯊꯣꯛꯀꯦ ꯁꯤ ꯍꯥꯟꯅꯒꯤꯒ ꯁꯦꯒꯥꯏꯗꯕꯁꯨ ꯂꯣꯏ ꯁꯦꯒꯥꯏꯊꯣꯛꯀꯦ ꯍꯩꯔꯦ ꯑꯩꯁꯨ ꯑꯩ ꯁꯥꯏꯀꯜꯅꯦꯀꯣ ꯑꯩ ꯁꯥꯏꯀꯜꯗꯣ ꯄꯨꯔꯒꯀꯣ ꯍꯌꯦꯡ ꯂꯥꯛꯑꯒꯦꯕ ꯑꯗꯨ ꯈꯨꯕꯥꯅꯤꯀꯣ ꯁ꯭ꯀꯨꯜꯗꯣ ꯑꯗꯨ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦꯕ ꯊꯝꯃꯒꯦ ꯏꯇꯥꯎ ꯍꯌꯦꯡ ꯑꯩ ꯁꯥꯏꯀꯜ ꯄꯨꯔ ꯂꯥꯛꯑꯒꯦ ꯑꯗꯨ ꯁꯥꯏꯀꯜꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯦ ꯑꯣꯀꯦ ꯚꯥꯏ ꯄꯨꯔꯣ ꯚꯥꯏ ꯑꯩ ꯊꯧꯒꯦ ꯚꯥꯏ ꯑꯣꯀꯦ ꯚꯥꯏ ꯀꯣ ꯊꯝꯃꯒꯦ ꯇꯧ ꯕꯕꯥꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯕꯕꯥ ꯁꯤ ꯅꯃꯥꯟꯅꯕꯁꯤ ꯃꯁꯤ ꯃꯨꯊꯤ ꯀꯣꯏꯁꯤꯅ ꯀꯔꯤꯒꯤ ꯕꯕꯥ ꯑꯗꯤ ꯏꯃꯥꯟꯅꯕꯁꯦ ꯑꯊꯤꯕ ꯉꯥꯛꯇ ꯇꯤꯟꯅꯩ ꯕꯕꯥ ꯀꯔꯤꯒꯤ ꯕꯕꯥ ꯃꯣꯏ ꯊꯤꯔꯕꯅꯤꯅ ꯕꯕꯥ ꯑꯩꯅ ꯈꯤꯇꯪꯗꯤ ꯐꯖꯔꯦ ꯕꯕꯥ ꯃꯣꯏꯗꯒꯤ ꯑꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯐꯖꯕ ꯃꯥꯟꯅꯕꯅ ꯑꯩꯅ ꯑꯊꯤꯕ ꯉꯥꯛꯇ ꯈꯛ ꯇꯤꯟꯅꯕꯅꯤ ꯕꯕꯥ ꯌꯥꯏꯅꯦ ꯏꯆꯦ ꯏꯆꯥꯅꯨꯄꯥꯁꯤ ꯌꯥꯏꯅꯦ ꯌꯥꯎꯗꯦ ꯅꯄꯥꯁꯨ ꯑꯗꯨꯅꯤ ꯇꯧꯔꯛꯏꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯄꯥꯅ ꯇꯤꯟꯅꯔꯛꯏꯁꯨ ꯑꯊꯤꯕ ꯉꯥꯛꯇꯅꯤꯗꯣ ꯕꯕꯥꯁꯨ ꯇꯧꯕ꯭ꯔꯥ ꯑꯩ ꯊꯤꯔꯤꯁꯤ ꯎꯔꯦꯗꯅ ꯑꯩꯉꯣꯟꯗꯤ ꯊꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯐꯖꯔꯕꯣꯔꯦ ꯕꯕꯥ ꯑꯗꯨꯗꯤ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯕꯕꯥ ꯑꯩ ꯇꯂꯪꯀꯥꯝ ꯁꯥꯎꯒꯦ ꯕꯕꯥ ꯑꯩ ꯇꯣꯡꯉ ꯆꯠꯀꯦ ꯕꯕꯥ ꯍꯣꯏ ꯁꯥꯔꯣ ꯆꯠꯂꯦ ꯕꯕꯥ ꯉꯁꯤ ꯑꯉꯥꯡꯁꯤ ꯗ꯭ꯔꯦꯁꯀ ꯂꯣꯏ ꯁꯦꯒꯥꯏꯔꯝꯗ ꯇꯣꯛꯄ ꯇꯥꯔꯦ ꯑꯝꯇ ꯈꯥꯝꯃꯨꯒꯦ ꯍꯣꯏ ꯉꯥꯏꯈꯣ ꯁꯦꯒꯥꯏꯔꯝꯈꯤꯅꯨ ꯉꯥꯏꯈꯣ The next day. ꯂꯥꯛꯇ꯭ꯔꯦ ꯏꯇꯥꯎꯕꯨ ꯁꯥꯏꯀꯜ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯅꯤꯡꯕ ꯃꯤ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯕꯅꯦꯕ ꯃꯁꯤ ꯃꯤꯅꯤꯠ 5ꯃꯨꯛꯇꯪꯒ ꯉꯥꯏꯒꯦ ꯁꯤ ꯂꯥꯛꯇ꯭ꯔꯕ ꯃꯌꯨꯝ ꯆꯠꯂ ꯐꯨꯔ ꯁꯥꯏꯀꯜ ꯊꯧꯔ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯑꯩ ꯁꯥꯎꯔꯦꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯔꯦꯕꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏ ꯂꯥꯛꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛ ꯏꯇꯥꯎ ꯅꯪ ꯉꯥꯛꯇꯪ ꯁꯤꯔꯕꯅꯤ ꯏꯇꯥꯎ ꯅꯪꯅ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅꯦ ꯕꯦꯛꯇꯤ ꯏꯇꯥꯎ ꯕꯦꯛ ꯂꯩꯍꯧꯗꯦ ꯑꯩꯁꯦ ꯄꯨꯔꯁꯦ ꯀꯩꯝ ꯐꯨꯔꯣꯏꯗ ꯉꯁꯤꯗꯤꯀꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅꯀꯣ ꯑꯩꯁꯨꯀꯣ ꯑꯩꯈꯣꯏ ꯕꯥꯅꯀꯣ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯕꯅ ꯁꯥꯏꯀꯜ ꯄꯤꯔꯛꯏꯅꯤ ꯑꯩ ꯊꯧꯗꯣꯏꯅꯤ ꯏꯇꯥꯎ ꯑꯩ ꯊꯧꯗꯣꯏꯅꯤ ꯑꯩ ꯊꯧꯒꯦ ꯇꯥꯎ ꯑꯩ ꯊꯧꯒꯦ ꯑꯩ ꯊꯧꯒꯅꯤ ꯁꯤ ꯅꯣꯏꯅꯤ ꯏꯇꯥꯎ ꯅꯪ ꯑꯗꯨꯝ ꯊꯧ ꯂꯩꯔꯝꯅꯦ ꯑꯩ ꯊꯧꯒꯅꯤ ꯅꯪ ꯊꯧꯒ ꯑꯗꯨꯏꯗꯤ ꯑꯩ ꯂꯩꯍꯧꯔꯅꯤ ꯅꯪ ꯂꯩꯍꯧꯒꯦ ꯑꯩꯁꯨ ꯂꯩꯍꯧꯔꯅꯤ ꯅꯪ ꯁꯥꯏꯀꯜ ꯇꯣꯡꯕꯤꯔꯣꯏ ꯑꯩꯁꯨ ꯁꯥꯏꯀꯜ ꯇꯣꯡꯕꯤꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯌꯦꯡꯈꯣꯗ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯣꯏ ꯅꯪꯁꯨ ꯌꯦꯡꯉꯤꯗꯨ ꯀꯩꯅꯣ ꯅꯉꯣꯟꯗ ꯌꯦꯡꯕꯗ ꯑꯩꯗꯤ ꯁꯥꯏꯀꯜ ꯌꯦꯡꯖꯕ ꯑꯩ ꯁꯥꯏꯀꯜ ꯌꯦꯡꯕꯤꯅꯤ ꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯑꯗꯨꯗꯤ ꯁꯥꯏꯀꯜ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯑꯩ ꯁꯥꯏꯀꯜ ꯄꯥꯏꯕꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯁꯨꯡꯍꯥ ꯆꯠꯄꯤꯔꯣꯏ ꯑꯩ ꯆꯠꯄꯤꯔꯣꯏꯅ ꯑꯗꯨꯒ ꯕꯦꯛ ꯌꯥꯜꯂꯤ ꯀꯩꯒꯤ ꯑꯩ ꯕꯦꯛ ꯁꯥꯏꯀꯜꯗ ꯌꯥꯟꯁꯤꯜꯂꯒ ꯁꯥꯏꯀꯜꯗꯣ ꯆꯪꯍꯜꯂꯒ ꯆꯠꯁꯨ ꯆꯠꯇꯅ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥ ꯆꯠꯇ꯭ꯔꯦ ꯆꯠꯁꯨ ꯆꯠꯇꯅ ꯁꯤꯗꯤ ꯍꯣꯏ ꯅꯣꯏ ꯀꯩ ꯇꯧꯏꯗꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯣ ꯁꯥꯏꯀꯜꯗ ꯆꯠꯇꯣꯏꯔꯥ ꯁꯥꯏꯀꯜ ꯆꯠꯇꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯣ ꯁꯥꯏꯀꯜꯗ ꯅꯣꯏꯅꯤ ꯑꯃꯨꯛ ꯊꯧꯅꯔ ꯆꯠꯂꯨꯀꯣ ꯌꯥꯝ ꯋꯥꯕꯅꯤ ꯃꯤ ꯑꯅꯤ ꯃꯅꯤꯡꯗ ꯃꯤ ꯍꯥꯞꯄꯒ ꯊꯧꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯅꯣꯏ ꯑꯃꯨꯛ ꯊꯧꯅꯔ ꯆꯠꯂꯣ ꯁꯥꯒ ꯁꯥꯕꯁꯤꯗ ꯋꯥꯏꯌꯦ ꯀꯩꯅꯣ ꯃꯤ ꯄꯨꯔ ꯊꯣꯡꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯑꯩ ꯇꯣꯡꯉꯦ ꯑꯩ ꯇꯣꯡꯉꯅꯤ ꯅꯪ ꯊꯧꯒꯦ ꯍꯥꯏꯗꯨꯗꯤ ꯌꯥꯎꯋꯦ ꯁꯥꯏꯀꯜ ꯇꯣꯡꯉꯦ ꯍꯥꯏꯗꯤ ꯅꯪ ꯊꯧꯒꯦ ꯍꯥꯏꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯊꯧꯒꯦ ꯍꯥꯏꯗꯨꯗꯤ ꯌꯥꯎꯋꯦ ꯑꯩ ꯇꯣꯡꯉꯦ ꯍꯥꯏꯗꯤ ꯇꯣꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯑꯩ ꯀꯔꯝ ꯍꯥꯏꯒꯦ ꯍꯥꯏꯌꯨꯅ ꯑꯗꯨꯕꯨꯔꯣ ꯑꯥ ꯆꯠꯈꯤꯕꯁꯤꯗ ꯅꯪ ꯊꯧꯔꯣꯕꯀꯣ ꯑꯗꯨ ꯍꯜꯂꯛꯄꯁꯤꯗ ꯑꯩ ꯇꯣꯡꯒꯦꯕ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯑꯃꯨꯛꯀ ꯍꯥꯏꯔꯣ ꯆꯠꯈꯤꯕꯁꯤꯗ ꯅꯪ ꯊꯧꯔꯣ ꯍꯜꯂꯛꯄꯁꯤꯗ ꯑꯩ ꯇꯣꯡꯒꯦ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯆꯠꯈꯤꯕꯗ ꯑꯩ ꯊꯧꯒꯦ ꯍꯜꯂꯛꯄ ꯅꯪ ꯇꯣꯡꯉꯨꯀꯣ ꯕꯦꯛ ꯌꯥꯜꯂꯨꯁꯦ ꯕꯦꯛꯄꯨ ꯌꯥꯝꯕꯤꯒꯤ ꯀꯩꯅꯣ ꯁꯥꯏꯀꯜ ꯁ꯭ꯇꯥꯏꯜꯒꯃꯣ ꯒꯥꯏꯁ ꯃꯥ ꯈꯔ ꯄꯪꯕꯅꯦ ꯁꯥꯏꯀꯜ ꯁ꯭ꯇꯥꯏꯜꯒꯃꯣ ꯍꯥꯏꯒꯠꯂꯦ ꯊꯧꯔꯒꯦ ꯄꯣꯠꯁꯦ ꯊꯧꯔꯣ ꯑꯗꯨꯗꯤ ꯊꯃꯣꯏꯁꯤꯅ 이따오! 오늘은 넥타이도 있다! 솜단에 딱 손만 잡겠답니다 있다! 솜단에 sattu지 넥타이 하면 딱 손만 하면 솜단에 보이스군지 아 손만 하라가 난 타워게 해도 돼 파기 잡고 있다! 근데 처음 나가 낭 타고 와야지 이놈 잘라니 있다! 어디 오나 보니? 좀에 솜남이네 잘라지 이남이나 춤발람이도 불가마나 다졌지 그대로 되지나 그니까요 ai sai nó làm yêu này hay ra vậy nè ai làm yêu này hay ra vào trong đây
ꯂꯝꯕꯤꯉꯣꯟꯗ ꯅꯠꯇꯦ ꯀꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯁ꯭ꯀꯨꯜꯗꯣ ꯄꯥꯏꯈꯤꯕꯩꯅꯤ ꯁ꯭ꯀꯨꯜ ꯄꯥꯏꯈꯤꯕ ꯉꯍꯥꯟ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯨ ꯁ꯭ꯀꯨꯜ ꯄꯥꯏꯔꯝꯃꯅꯤ ꯑꯣ ꯄꯥꯟ ꯅꯨꯡꯁꯤ ꯈꯨꯀꯟꯗꯣ ꯄꯥꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯂꯩꯔꯝꯗ꯭ꯔꯦ ꯑꯦ ꯆꯦꯛꯀꯤ ꯁ꯭ꯀꯨꯜ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ ꯁ꯭ꯀꯨꯜ ꯂꯩꯔꯝꯗ꯭ꯔꯕ ꯍꯜꯂꯁꯤꯔꯣ ꯍꯜꯂꯁꯤ ꯈꯣꯏꯕꯥꯗ ꯁ꯭ꯀꯨꯜ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯁꯤ ꯃꯤꯅ ꯁ꯭ꯀꯨꯜ ꯀꯥꯖꯔ ꯁ꯭ꯀꯨꯜ ꯄꯥꯏꯈ꯭ꯔꯦ